Pakistani activist Malala Yousafzai gi matangda wari matek ama mayam puna taminase. Ahanba maktada PSS Lamor Round YouTube channel resibu sagat piriba amadi yengbiru mayam puna makpu taram noksinjari. Asia continent gi manung chaliba country am oriba Pakistan da mahak sauraki. Mahak yamna pipu khungang amada leirammi. Khungang aduda angang kaya ama school chaknaramde. Khungang adu leiriba angang puna hofu school tamhaning bana Malala gi mapana anobu school ama lingkhalami. School adu da Malala larik kan hona rakhi. Mahak na subject kaya amarum tamlammi. Mahak school chatpasi yamna pamlammi. Adubu mahak lai tamba topadi pamlamde. Leiba adugi phamnai basing nadi nupi de school chatpasi pamlamde. Maram asina mapa ningkhalilu school adu phamnai basing aduna thingjalammi. Malala na school adu kannabagi damakta sithi kya amarum irammi. Pinsibi sid leiriba leiba kaya gi phamnai basing da mahak na sithi adu irammi. Amasung mateng pangbiraknaba kholau kaya amasu lauki. Radio amasung television gi mateng lauraduna haijaki. Ai larik tamba pami. Khungang asida leiriba nupi ayambasu larik tamba pami. Angang khudimagta larik tambagi hak pigadabani. Mahaki leiba adugi phamnai basingna mahakna haribu wahai kaya adu yaninglamde. Maram asina mahakpu punsi loisinaba honarakhi. Adubu Malala gi sithi badudi lelamde. Mahakna saita into surakpada kanagum amana mahakpu live attempt torakhi. Mahaki punsi adu kannabagi damakta Pakistan thadok pataki. Naha moina Malala sahi tate surakpada Nobel Peace Prize phangki. Maramdi mahaki hona zaman amadi sithi sing aduna nupi kya ama larik tama phanganki. Nupi singna karig damakta school tamgadori buno habagi matangda leiba kya gi phamnai basinga Malala ga wari kya ama sanari. Ngasi su Malala gi thau ngasi bu yaningdaba kaya ama leiri. Malala bu yaning basingna di mahaki wahi tapu tarage haiduna khaurang na ngainari. Masini Malala gi tentak pawari khara. Wari mati asina losin badi yadri. Matam khara leiraga magi sabsaba biography na nazarake. Maram asina ai gi channel resibu subscribe tawdri me sina subscribe tawbina ba ning singjari.